ꯃꯌꯥꯝ ꯕꯍꯃꯨꯛꯇꯗ ꯀꯪꯂꯩ ꯔꯤꯚꯤꯌꯨ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗ ꯒꯔꯜꯐ꯭ꯔꯦꯟ ꯃꯨꯚꯤꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯔꯥꯍꯨꯜ ꯗ꯭ꯔꯥꯕꯤꯟꯗ꯭ꯔꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯑꯂꯨ ꯑꯔꯕꯤꯟ ꯙꯤꯔꯖ ꯃꯣꯒꯤꯂꯤꯅꯦꯅꯤ ꯀꯣꯄꯤꯅꯤꯅꯤ ꯄꯤꯗꯤꯌꯥ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯔꯁꯃꯤꯀꯥ ꯃꯟꯗꯥꯅ ꯚꯨꯃꯥ ꯗꯦꯕꯤꯒꯤ ꯁꯛꯇꯝꯗ ꯗꯤꯛꯁꯤꯠ ꯁꯦꯇꯤ ꯕꯤꯀ꯭ꯔꯝ ꯑꯦꯂꯤꯌꯥꯁ ꯕꯤꯒꯤꯒꯤ ꯁꯛꯇꯝꯗ राहुल रविंद्रम प्रोफेसर सुधीर की सक्तमदा अनु एमानुएल दुर्गा की सक्तमदा मूवीज की रेटिंग खर फलबदा रोटन टोमेटोस दा 86% की रेटिंग फंगली मेटाक्रिटिक तना 70% फंगली अमसुंग IMDb तना 6.9 की रेटिंग फंगली मूवीज की वाई लिबा मतमदा करिकुंबा सोइखिबा लानखिबा यावबा तारगसु मयामना ngapigani wari sugi samlaba wari haitaragadi nupi amaka nupa amaka nusinai aduga nusinarappa matamda makhwainina leinariba mari se karama makalgi mari no haibase nupi masamakna khangde nusinaba matamda mahak asi jail amada leibaga chap manakhi fare mubisigi wari siliba hawrase mubisigi hawbada bhuma devi kauba nupi ama mahak college da ihan hanboin lakhi bhuma na sumasum labha matamada stair adra mahak ki pochai sing adu thangkapa matamda mangwanda khudong chadaba amasung awaba nangwi mong ama aikhoina uba phangni madigi mafam aduda harshita kauba nupi amana mahak ki mateng pangba lakhi madigi makhwani so mesa bha matru lalami amasung mafam aduda kanagumba misaga mana porakheba achara dubo makhwani charami makhwani na achara du asumsum chaba matamaduda mafam aduda phamne mi sing adusu achara du mahawru tangi haiduna asum achara du amana mukot tawu matamda achara du loikhi aduga achara mapu dugi manakte yorpu matamdadi achara gi bottle adu khali hoidu leramde bhuma gi mamana biduna di achara du bini haribuna paatre gi lokhebani Mata wasuna bini na nongai tabai mong adu urupa matamda makhoi nisu makhoi ni na chage toramba achara du asengmani haduna makhoi ahum yenaduna achara du punna chaminarami asum todana makhoi ahum punna marup sanakhi madigidi mathang numita aikhoina durga haribana pisebu uba phangli maasi yamna haithoi singthoiba amasung yamna singbana pi amani maake fashion sense ase yamna post tai mafam madru leiriba senior singaduna maake ranking lowa matamaduna masigi nupi sidi Attitude yamna leiba amasung masa ase yamna nanjaba misagamani haiduna khalami nang ase yamna postai haiduna harapa matamda ma ki haithoi singthoiba seasonra duna ma pu ranking loriba na piedda masidi phajaba nateta nakhoina phajaribadu yoba ngamdi haiduna harakhi asum todna mahana mafam madru leiriba senior singadugi pungning adubu huba haibadu oikhi madigidi mathang sendana khoina uba phangliba ase mafam madru leiriba senior boy singaduna mafam maduda Nauna channel diba junior boys sing adugi ranking lawduna lerami mafam masira khoina Bikram haribana pasibu uba phangli senior sing aduna sum ranking law pambada maduda Bikram da nangna haiba thabak ama tawgadabni ekhoibu entertain tawgadabni haiduna harakhi madura Bikram se phare adu itaragadi ai dance oina tawrage haiduna mahak dance tawi dance tawu madura mafam madura leriba mi sing adudi mahana dance tawriba mong adura mifang bhongdana aduma yenduna lekhi maramdi Mahaki dance ase yamna fajaba haibdo waiki mahana tawriba dance mawng adura somna kanda Durga nasu cheptha na yengjarami amasung mahana Bikrambu ihan hana uruba matamda pungaw ngaw haibdo waikre asum tawduna mahana dance taw bahibagi mawng adura college adura leriba mising aduna mahapu cultural festival la yahongadabani haiduna mahapu yamna thakatlami college adura class hobu matamadura mafam aduda professor Sudhir laklami professor aduna class la leriba mising aduda Atopa subject mayam lay aduga nakhoina literature lawriba se karigino haiduna mafam madu leiriba satra singadu asum hanglei khara amana subject phangawdabagi phanglibani haiduna hari amasung khara amana masida ai career pursue tawu pambagi ni haiduna harake madudagidi bhuma da hangba matabdana mahakte iba khotpagi thabak se yamna pamjai maramaduna ai literature lawribani haiduna mahana mahake professor aduna harake amasung mahaga se fantasy story haibidi Angang singi wari iba pamjai haduna su harakhi wafam taruba matamda mahaki professor adudi mahakna sumat paibada waikhi madigidi mathanggi numitana aikhoina Bikram so college campus aduna mahaki mamana bukharaga football sanaduna lerami mafam maduda Durga nadi Bikram bu ngaujari banina mahak ikai ki wangbala laduna mahak Bikram gi manakta lai amusung ngarang nangna chaki bajagoi edu ayengi dance adu yana fajai madugi mathakta Nang suna sak phajai haramdra maham mafam maduri jatki mata udura somla kanda Bikram gi mamanaba singaduna Bikram burangna birami maramdi college aduda ihan hana hegla pha mata madra mangwanda
ngausalak pun pi ma leire khaladuna makhoi na Bikram bulangna pirami somna kandana bhuma so mahake mamanaba singa du loinana form fill up tawna bidamata hainarami haibidi college ki ai kartagi drama class yauna bagi form fill up kya singa du mention aduna jerami matau usumna matamna hokhibagi matungina chahi ma pharakle Bikram su mamanaba singa loinana cinema yang machalubani aduga cinema hall adugi mapanda mamanaba singa duga phaminaduna wari sanaduna leiringai matamaduda मा के फोन ने दुर्गाना फोन तौरखे दुर्गाना हरगली बसिंग ngasi अखोइनि गे डेट लैबा दाइने अदुगा नरना लाथ्रिबना करिगिनो मफम दु तारबा मतमदा विक्रम नारे आइदि ngasi मरुप सिंग रोइना सिनेमा यंग बचलुबनी मदुदा दुर्गाना हरगली बसना अदुवे बतारगदि आइबु सुपुबि बकदवे मदुदा विक्रमना अतोबन मिना बरा चलसु याइदा वफम दु तारबा मतमदा दुर्गाना मु हरगली बसना अदु तारगदि ngasi वेना चपदि यादबरा मदुदा विक्रम ने दुर्गा दारक लिपसना अधिक वनतिदा अखोइ निदि सुमनदगी मरुम नि कैनो मतो सुमना विक्रम स मा की ममानब सिंग दुग लोइनना गाड़ी तोंदना सम सतखि मकोइना गाड़ी सम तोंदना लाप मतम मदुदा बुमा स मा की ममानबी मग लोइनना गाड़ी थौदना लालमी असम असम गाड़ी थौदना लाप मतम मदुदा मखोइसो मफम मदुदा कार अमग थेंगाइ नेरमी तसेना हब तरगति लालिबसे बुमाना लालिबनी गाड़ी दुदगी नुपा मा खुमथरक्तुना बुमादा याम थीना थीना चरमी करिगुम नखोइना गाड़ी थौबा मतमना चुमना थौद्रिबदि करिगुम्बा असि अना याम तागदि कमाइ तौगनि हाइदुना बुमा द चैदुना देरमी अंजादुदा सोमना कंदा विक्रम सुमा के ममानब लोइना गाड़ी थौदुना लाक्लिबनि लंबिद मखोइना गाड़ी सम थौदुना लापा मतमदुदा मखोइना बुमा बु उइ मखोइना खनरिबसे मसिगि नुपि सिदे अखोइ कॉलेज तंबदु नत्र मफम बसिदा कनानो मागा खनरिसना चंगगा यंगलुसिरो हाइदुना मखोइ मसेल खनरमी मकोइना लापतनी येंगबा मतमदा बुमा ने हाबसे मखोइना खमंगमी मरमदि बुमा से कॉलेज कैंपस अदुदा ततना माने हे उबना मरम ओरिदुना अखोइ कॉलेज की छात्रनि खलदुना मासो मफम मदुदा चंगखि मासो ममानब सिंग अदुगा नुपादि बनात थमजलै अमसो नुपादुगा खना चेनेबा हरके मान हारिबसे नुपि अंगाने नखोइना वरि सानगनि हाबसे करम सानगनि से खंगदब्रा अदुगा अमंबा थेंबगी तंजा लौगा नखोइना नुपिदा सांस लौरि सगगिनो मदगिरी नुपादा सुसहरतुना विक्रमदा खुद थाबा हरके विक्रमदा हे खुद थारकपदगिदि ममानब सिंग अदु थमजलदुना नुपादुना मु खुद थारके असम तौदुना बुमागी गाड़ीदुबु ममानब अमग लोइनना इंखतपिरदुना बुमाबु मफम अदुदगी चलो हादुना थादोके मदुगी मतुंगदा नुपादुना सु विक्रमना मंगोना फुदनबैदमक्ता ममानब सिंग अदु लांजरे हादुना हरके मदगिरी नुपादुना मखोइदा लाल हाबा वहाई से ताबदगी करिगुमलना अमुहना सै जानिंग तारगदि मतुंग मनाव तौगनो अदुगा मखाताना चै जानिंग बतारगदि अय कॉलेज से लेबनी मफम मदु लागा चारसु यानी हादुना मखोइ मफम मदुदगी यामना कांगना चखि तोबुदबु मखोइना फुरुरिबनु बादुदि अतै कनाम तोरेंद्रे पुलिस होइदुना लेरमले नोलपु मतमदा बुमा सम हाके प्रोफेसर अदुगे मनाक्ता लाक्तुना लारिक अमगे मतांगला सोम वारि सनदुना लेरमी तंजादुना महाके मरुप हर्षिता लाक्तुना यामना मरुइबा वाम लेरे हादुना मापु मफम मदुदगी कोक्थोक्तुना पुथोक्तुना लाखि मदगिदि मखोइनि थोलप मतमदुदा हर्षिताना हरगलिबसे ngaraw numidang akhoi ge accident thokpa matamaduda mafam aduda nupa ama laktuna phunakibado madugi nupa do police hoiduna leramle hadun harkhi wafam aduda roba matamda somlakanda buma di yamna ngappa haibdo wene haibidi maunadi tholiba thodo do thoningdaba thodokni adubu thokrabanina nongalbo matamda police aduna ngaraw numidang la chenakhiba nupa macha sing adubu loina police station puraga loina puthakre hadun harkhi aduga ख्वादी हेना फुरी बसना ngarang khara hena hero sakhe banu baduni hadun herei buma sung ngarang numidag magi hakta teki thokhe thokto aduna maram moriduna ma su nongai ta bamdi phoromi maram aduna Bikram ge hostel da masu lakhi mahakso Bikram na leba ka ru changpa matamda Bikram ge mamana ba kya marumda mahapu question dana lerambagi mo ma thingmerami mapam budra Bikram soktuna lerambagi mo da so mahana okhi Bikram na soktuna lerambagi mo da urba matamda tasing na habitaragadi मागी हाकदक्तगी फुन्ना चैनबदगी बिक्रम अछि सोलिबनि खलदुना मासु यामना नोंगाइ जरमदे बुमाना मफम अदु चंगप मतमदुदा बिक्रमना महाके मरुप सिंग अदुबु महाके कादरगी चनबै दमदा इंगित तरमे असम तौदुना भमासु महाके मलक चंगै मदुरगी बुमाना संगतुना हरगलिबसे ngarang nanga khana chaina khibanu paado aide पुलिस ने हबसी हाना खंगुदे अदुगा करिगुम खम बतारगदि अइना खना चनबदो खामतोमसु याय अदुबु नंगदे नंगी दोन पुमनमगदु पोरदुना थोमदलगलबनिना तंजादुदा नंबो मतौ करमना खामलुनि मदिगि बिक्रम नारलिबसना कनागुम नुपी म मथन लेबै मोंगदु उबु मतमदा
ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯉꯥꯡꯅꯤꯡ ꯁꯪꯅꯤꯡꯕ ꯄꯉꯥꯡꯗ ꯉꯥꯡꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯃꯗꯨꯒꯤꯗꯤ ꯕꯨꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯣꯏꯕꯗꯤ ꯑꯩꯅ ꯁꯣꯏꯕꯅꯤꯗ ꯑꯩꯅ ꯔꯣꯡ ꯁꯥꯏꯗꯇꯁꯨ ꯊꯧꯔꯦ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠꯇꯁꯨ ꯉꯥꯜꯂꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤꯗꯨꯁꯨ ꯑꯩꯅ ꯊꯣꯝꯖꯤꯜꯂꯨꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯨꯃꯥꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯤꯡ ꯃꯊꯥ ꯍꯪꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯏ ꯇꯩꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯁꯨ ꯕꯤꯀ꯭ꯔꯝꯒꯤꯗꯃꯛꯇ ꯐꯥꯁꯠ ꯑꯦꯗ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯐꯥꯁꯠ ꯑꯦꯗꯀꯤ ꯕꯣꯛꯁ ꯑꯗꯨ ꯂꯧꯕ ꯆꯠꯂꯨꯏ ꯇꯟꯖꯥꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯃꯁꯨꯡ ꯑꯁꯤ ꯅꯨꯄꯤꯁꯤꯒ ꯅꯪꯒ ꯈꯪꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯇꯩꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯛꯅꯕꯤꯕ ꯑꯗꯨꯒꯨꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯕꯨꯃꯥꯁꯨ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯤꯀ꯭ꯔꯝꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡ ꯍꯥꯏꯕꯗꯤ ꯏ ꯇꯩꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯕꯨꯃꯥꯅ ꯕꯤꯀ꯭ꯔꯝꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯩꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯨꯃꯥꯗ ꯕꯤꯀ꯭ꯔꯝꯅ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯕꯨꯃꯥꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯍꯦꯛ ꯍꯦꯛ ꯇꯧꯏ ꯍꯣꯏ ꯑꯩꯒꯤ ꯏꯃꯥꯗꯨꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯏꯃꯥꯟ ꯃꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯪ ꯑꯁꯤ ꯑꯩꯈꯣꯏ ꯃꯥ ꯃꯥꯜꯂꯛꯄꯒꯤ ꯋꯥꯅꯤꯗ ꯃꯗꯨꯗ ꯕꯨꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤꯁꯤꯕꯨ ꯄꯟꯆ ꯂꯥꯏꯟꯒ ꯊꯥꯔꯛꯂꯤꯕ ꯑꯗꯨꯔ ꯑꯩꯒ ꯅꯪꯒ ꯀꯣꯏꯅꯅꯕ ꯀꯥꯟꯅ ꯍꯣꯠꯅꯔꯛꯏꯕ ꯑꯗꯨꯔ ꯌꯥꯔꯦ ꯑꯩ ꯆꯠꯂꯁꯨ ꯆꯠꯂꯒꯦ ꯃꯗꯨꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯨꯃꯥ ꯗꯦꯕꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝ ꯅꯣꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯤꯡ ꯇꯥꯔꯒ ꯅꯣꯛꯏꯗꯤ ꯍꯥꯏꯗꯨꯅ ꯚꯨꯃꯥꯗ ꯕꯤꯀ꯭ꯔꯝꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯚꯨꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯄꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥ ꯑꯃꯁꯨꯡ ꯏꯕꯣꯛꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯚꯨꯃꯥ ꯍꯥꯏꯗꯨꯅ ꯊꯣꯟꯈꯤꯕꯅꯤ ꯑꯩ ꯃꯤꯡ ꯑꯁꯤ ꯚꯨꯃꯥ ꯗꯦꯕꯤ ꯀꯧꯕꯁꯦ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯣꯟꯈꯤꯕꯅꯤꯅ ꯃꯤꯡ ꯑꯁꯤ ꯍꯣꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯗꯨꯅ ꯑꯩꯅ ꯃꯤꯡ ꯑꯁꯤ ꯍꯣꯡꯗꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯁꯤꯅ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯥꯡꯗ ꯊꯣꯟꯕ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯝꯅꯗꯤ ꯇꯧꯔꯣꯏ ꯕꯤꯀ꯭ꯔꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯥ ꯉꯛꯂꯞꯇꯤ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯚꯨꯃꯥꯁꯨ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯃꯤ ꯚꯨꯃꯥꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯅ ꯚꯨꯃꯥꯒꯤ ꯍꯣꯁꯇꯦꯜꯗ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯆꯪꯂꯗꯨꯅ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯍꯨꯝ ꯍꯨꯝꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯇꯨ ꯗꯨ ꯂꯤꯁꯇ ꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯄꯥꯔꯝꯃꯤ ꯍꯥꯏꯕꯗꯤ ꯁꯦꯂꯦꯕꯁꯀꯤ ꯅꯣꯠ ꯂꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯕ ꯑꯃꯁꯨꯡ ꯑꯦꯁꯥꯏꯟꯃꯦꯟ ꯁꯕꯃꯤꯠ ꯇꯧꯕ ꯑꯁꯤꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯃꯍꯥꯛꯅ ꯂꯧꯒꯗꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯕꯤꯀ꯭ꯔꯝꯅ ꯍꯥꯟꯅ ꯂꯧꯔꯨꯕ ꯇꯥꯔꯒꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯚꯨꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯜꯂꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯕ ꯆꯠꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨꯗ ꯀꯣꯄꯤ ꯑꯃꯈꯛꯇꯪ ꯉꯥꯏꯔꯝꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯋꯥꯏꯔꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯈꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯚꯨꯃꯥꯅ ꯋꯥꯏꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯕꯤꯀ꯭ꯔꯝꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯋꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯤꯀ꯭ꯔꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯁꯤꯖꯤꯟꯅꯒꯗꯕ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯇꯝ ꯈꯔꯇ ꯋꯥꯏꯖꯒꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯛꯁꯨ ꯄꯤꯔꯛꯀꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯤꯀ꯭ꯔꯝꯅ ꯚꯨꯃꯥꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯂꯥꯡ ꯑꯗꯨꯗ ꯊꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯨꯝꯅ ꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯕꯤꯀ꯭ꯔꯝꯅ ꯚꯨꯃꯥꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯚꯨꯃꯥ ꯑꯁꯤ ꯈꯔ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯚꯨꯃꯥꯕꯨ ꯕꯤꯀ꯭ꯔꯝꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯑꯗꯨꯒ ꯈꯪꯅ ꯆꯥꯟꯅꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯁꯦꯜ ꯀ꯭ꯂꯣꯖ ꯑꯣꯏꯔꯛꯇꯨꯅ ꯑꯃꯒ ꯑꯃꯒ ꯀꯣꯏꯅꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯏꯅꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯑꯃꯁꯨꯡ ꯑꯁꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯚꯨꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯅꯪꯒ ꯕꯤꯀ꯭ꯔꯝꯒ ꯀꯣꯏꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯚꯨꯃꯥꯁꯨ ꯏꯪꯉꯪꯉꯛꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅꯤꯗꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯈꯪꯅꯕꯒꯤ ꯋꯥꯅꯤ ꯀꯣꯏꯅꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯖꯜꯂꯛꯄꯅꯤ ꯃꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯃꯤ ꯎꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯣꯏꯗ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯅ ꯋꯥ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯔꯛꯄ ꯃꯇꯝꯗ ꯑꯩ ꯃꯉꯣꯟꯗ ꯐꯖꯅ ꯑꯗꯨꯝ ꯈꯨꯝꯕꯤꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯚꯨꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯕꯤꯀ꯭ꯔꯝ ꯃꯈꯣꯏꯅꯤ ꯈꯪꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯄꯥꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯕꯤꯀ꯭ꯔꯝꯗꯒꯤ ꯂꯥꯞꯅ ꯂꯩꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯚꯨꯃꯥꯗ ꯕꯤꯀ꯭ꯔꯝꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯁꯨ ꯕꯤꯀ꯭ꯔꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯄꯥꯏꯈꯠꯂꯝꯗꯦ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯥꯅꯤꯒꯤ ꯍꯥꯏ ꯄꯄꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯒꯤ ꯀꯥꯗꯨꯗ ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯚꯨꯃꯥꯅꯗꯤ ꯊꯦꯡꯂꯦ ꯀꯣꯟꯅ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯃꯉꯣꯟꯗ ꯇꯛꯄ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯚꯨꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯐꯤ ꯑꯃ ꯏꯟꯁꯤꯜꯂꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯈꯤ
Bikram asina computer science ke chatrani maramadra mahaki laptop amale laptop aduda film adu tharadra makhoi ni film yuminarami Bhuma di film adu thawa yauna yengjarami amasung film gi sin emotional oiba kayamram lakpa matamda mahati kapcharami somna kanda Bikram di film yangbai mahuta Bhuma na tawriba maung adu waina adumak yengjadunu lirami Bhuma gi matawadu uruba matamda somna kanda Bikram su khara emotional oirami film adu liraba matungda Bhuma su chalagi haiduna Bikram ki kaadru ki tholakhi Madigi Bikram na Bhuma dharakli base karigumba nangsu sakhiba taragadi ayu wakhal yamna nungai horu haidun hare asum to hodana makhoi ni naksin narakhi amusung mahana Bhuma bu kiss tawki nongalaba matamda Bhuma di somla kanda matha yamna sare maramdi mahana ngarang numidang tawri bedu karinu haiduna mahakdi barum da mafi maro yawadana loina solhalaga sengdok libni haiduna khanjaduna lerami mahak tholi ba thodo adu yamna hainada ba phorami Madigi washroom adara mahaki mamanabi harsita latuna Nakhoi ni koina harisi chumbra Bikram ga nanga nusinarabra haiduna re amasung nakhoi ni ngarang kistong ni haine masi wapamasi Bikram na college ta lawba yabai lawhorabani ngasi dagi nangi boyfriend laire congratulation haiduna yanu thagatpagi wapam mama mahana mahaki mamanabi dudagi taba phangjakhi matawudra Bhuma di somna kanda mathand ikai jaduribra natragana harauduribra habisi mahagyan taramde Mana college da tholapa matamda mafam adu leriba mising aduna mahapu yenga aduna thagar wahi kamaram harami habidi boyfriend ama phangle aduna congratulation tawmi maramdi Bikram hariba nupa se college adu leriba nupi kamaram nangong naribani aduga isam chamjabi nupi amada Bikram na nusi haduna kamdong lo pongdolo ribano amusung makhoi ni mato karamna koina raklibano haiba wafam asena hena mayamgi angakpo wafam haibado oire Somna kanda Bikram bu mahana nusiribra natragana nusidribra habese phawa masama na khangjadri adubo mayamna mahapu congratulation tawpa amasung harauna yengpagi miyeng adu uruba matamda mahasu kari hagitamdo khangdre madigidi mahaka Bikram ga thenaki amasung Bikram ga mahaka linkonatuna college adugi campus adu kocha chalami madigidi Bikram na mangoda I love you haduna phongdolabi Bhuma su mahana haribo wafam aduda Harau duribra natragana kiduribra hainaduribra natragana mahana Bikram sebu nushiribra nushidribra habese phawa masama na khangjadri college ta Bikram amasung Bhuma gi wari se wawa laurabanina Durga gi mana kongda sutare maramaduna Durga sauduna Bikram bu mafam adudagi puthoraktuna mafam amada polai amasung mahana Bikram da kiss tawna honarami adubu Bikram nadi nanga igale niriba mari sidi sumnatagi marukki marini aina nabu nusibilaite aina nusiribadi Sumtagi Bhuma ne hadun haraki Madura Durgana Bhuma ga aiga karibu khena baleribano hadun hare Nangna mangwande pauni ba khodimak sangado aina loina pigani hadun hare Tobada bu Bikram na harakli basi nanga side agi type na teta hadun hare Tasingna haba taragadi Bikram na pamjariba nupi se karamba nupino haba taragadi Icham chamjaba yamna simple loijaba nupi ni Aduga Durga ga gendaruba matamdadi Durga di yamna hi-fi oiba nupi mani Durga su saudana maha mafam adudagi nakhoi ni yamna thuna kainarakani aduga nakhoi ni kainarakpadu ai ngaidu leigani haduna maha mafam adudagi chatkhi madagi nongmadi harchida dagi Bhuma su makhogi mamanaba binayakna mahapu nuksiri haiba wafam basi khangbangam-khi mada Bhuma na nangsu yamna hinjana khanman lehe akhoi ni marakta lainaribasiri sumnataki marukki marini kaino haduna hare madagi di harchita su mafam adudagi chatkhi sanariba wari singadu somna kanda Bikram su Lapna nakanda ki taribani madudagidi nangna ibunu siribrane haiduna Bhuma na binayak ta hangma matamda asigi harsita asibu ngangning bada ngangani akhoi di marum ni kaino haiduna harakhe wafam madudagi mafam maduda binayak ki manhakta Bikram lakhi amasung mana Bhuma gi manakta changtuna Bhuma da ngatu thengturaduna koladuna somna kanda binayak ta kalahan ba phonki binayak sumba khoi batawadu yeningdabadagi ma sumba pham madudagi chakre numidang adumadada Bikram su mahake mamanaba singaloina Binayak na leriba kadro lakhi Bikram na Binayak ta nakhoi ni marakta lainariba mari se karino haiduna mahana Binayak ta hangkhe tasingna haiba taragadi somna kanda Binayak su makhoi mayam laktuna mangonda kihan khangan tawrabanina Bhuma makhoi ni lainariba si sumnatagi marukki marini haiduna harakhe tawbuda mamanaba singaduna thajate amasung mamanaba singadu koloina Binayak ta Bikram na phurami Binayak kadro leminaba mamanaba amana Bhuma gi manakta saladuna Bhuma bu mafam adura pudura lakhi Bhuma su mafam aduda Bikram na tawramliba mawng adu uruba matamda yamna ngakchaba phawkhe amasung nangna sumna tawlibase karigino haduna Bikram da cherami amasung mafam adudagi Bikram bu chaikhana bidawda haikhe
Bikram su mafam madu chakhi amasung sona kan bhumana Binayak ta ngapi na bidang ta hajarami tawadu binayak na ngasidagi amuhana nanga ika unaragumsi kaunaragumsi haiduna maana bhuma da hakhi matawsuna bhuma su mahaki kadalaki mahaki kadalak pamatamadudha bhuma su mahaki mapaga warisana dunu lerami mapa aduna haribasi Hawjikti nanga ika pau phona baisa ngasi yamna handharakle madugi mathakta nang ngasi angondagi lapthokhibai mawong ama ui haiduna mapa aduna warahuna tamjarami tanjaduna mafam aduda Bikram lakhi Bhuma su Bikram lakbai mawong adu uruba matamda pakhaladuna mahaki phone adu baba phone thamlage haiduna phone thamlami Bikram na mahaki kada laktuna mahaki makhong kolduna aibu ngakpiu ai khara positive oi amasung kalak mihok chawbe haidun harakhi mi atega tinabagi karibu darkar ori nangi damukta aina pumnamagni aina nangi damukta lepdi haiduna mahakna Bhuma da harami Bhuma su Bikram na nonjabagi mawong adu uruba matamda mahakna Bikram bu sunga pirami Madagidi cultural program yang mata madu lakli cultural program mata madu lakpa mata madu da makoi oza aduna dharma ama direct tawduna lerami madudagidi mafam madu da mi kamarum dharma adu yauna bidamakta participate tawu mata madu da somna kana Durga di ma acting adu aroi bida yamna phajana tawduna lerami mayam acting tawminrakpa matamda Bhuma di haitabani Bhuma na acting tawu matamda hek soibagi mohoma uba matamda somna kana Durga di yamna hainadaba phalomi Durga na hainadaba phawai matawu to somna kana Bhuma na su ujarami maramaduna mahak upai leitabadagi Durga gi manakta laktuna drama sibu tambiyo haidun harakhi somna kana Bhuma habisi kanano habisi Durga na khanglibani adubu mahaki yamna icham samjaba matawu to uruba matamda Durga su sumaladuna mahakna acting tambiyo habdu yakhi amasung makhoi ni asamusam loina raktuna makhoi ni maruboikhi makhoi ni tinabai mawong adu somna kana Bikram na uruba matamda Bikram di yamna songlami maramdi Durga asina mongona ngaujaribani habisi mahakna khanglibani madumaktata somna kanda Bhuma na mahaka nusinaribani makhoi ni tinabai mawong adu uruba matamda somna kanda makhoi ni gi marida karigumba akaiba lakadra haiduna mahakti yamna pakhalami maramdi mamangthaki matamda Durga na makhoi ni kaina bangairibani haiduna mahakna Bikram da hairammanina mahakna chingnadaba ngamde tasena haiba taragadi Bikram ase yamna kalak khambanba misagamani amasung Bikram na somna kanda Bhuma ga atopa misagamaga hektinabasisu yaningdabagi mawong ama aikoida he uhali Madagiri drama adu nithina tamlaba matungda drama utpanumid adu lakle drama utpanumid aduda somna kanda Bhuma na mafam aduna mahaki acting aduna mipum khudimakpu sumakhi amasung Durga gi acting dagi mahaki acting aduna henkhi mafam adu leriba mising nupa macha sing aduna Bhuma na tawriba mawong adu uruba matamda khuba khunaba matam aduda somna kanda Bikram di yamna kalakpa phawlami drama adu loriba matungda Bhuma tholaktuna yamna harawa phongtholaduna mahakna Bikram gi manakta changakpa matamda Bikram na mahakna haraujaba taragasu mahakna harauribado mahakti yamna songnami maramdi drama tawu matam aduna mipum khudimana mangonda attention pibasi nang yamna pambra haidun harakhi amasung nangna phirong kumakpu matamda mafam adu leriba mising aduna khuba khunabadudi nang uramoini haiduna mahakna Bhuma luchirami nangna drama aduna yamna tight oiba visual seladuna mafam aduna drama toribado mipum khudimana yengnaba natra haiduna mahakna Bhuma harakhi tasena haiba taragadi hawjai Bikram na Bhuma ase Kari sekani kari chagani haiba phawba control torapagi mawongni madura Bhuma ase yamna songbba habdo oire mahaki harauba amasung mahaki nungaiba matam aduda mahakna nuksijariba nupa aduna adumna harakpagi mawong aduda Bhuma mathwai nungairamde marigdi Bhuma sa mahaki kala change mahaki kala changba matamda mahakna khanjaribasi hawjik aikoinina nuksinaribasibo aina leriba jaga ase jela leibaga chamanarabra haiduna khanjarami madigidi matangi numita nomadi Durga so Bhuma gi class change amasung koi basalusi haidun harakhi Bhuma nandi Bikram na ibo canteen nangairi ai mafam aduru chattaba yaroi karigumba aina mafam aduru chattaba taragadi mahak chak charoi haidun harakhi madura Durga na nangi boyfriend adura matam piba yaba piredana phare ngasidi nangju khara nongai thokpa langthokpa yai kaino aiga salusi mangonda ne paw pidasu yare salusi law haiduna namdana Bhuma bu puduna mafam aduri chakhi Bhuma nandi Bikram da phone tawduna mafam singaje phunroningmani adabu Bhuma bu Durga na matam amta pikidaba habdo wele maramdi makoin saliba mafam adu amusement park ni mafam aduda makal makha kya gi sananaba kya marum leibanina Bhuma bu su mafam aduda sananaba kya marum sanahalami amasung Bikram gi wakhalon singasi pungkaw kaw habdo wakhi mafam aduda mahana sam sanarapa matam aduda Bhuma yamna enjoy torami madudagidi Durga makoini phamina duna deringe mi kobaduda Durga no huji Bhuma da wahanga mahangle nang Bikram ga leminaba matamda nang bu yamna nungai frane
ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯨꯃꯥꯅ ꯍꯣꯏ ꯀꯩꯗꯧꯕꯩ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯐꯖꯅ ꯀꯦꯌꯔ ꯂꯧꯕꯤ ꯍꯣꯏ ꯃꯍꯥꯛ ꯑꯁꯤ ꯈꯔ ꯁꯥꯎꯒꯜꯂꯤ ꯃꯥꯅ ꯄꯥꯝꯕꯗꯨ ꯍꯦꯛꯇ ꯇꯧꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯦꯛ ꯏꯪꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯗꯨꯒꯤꯗꯤ ꯚꯨꯃꯥꯅ ꯗꯨꯔꯒꯥꯗ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯌꯥꯝꯅ ꯒꯨꯗ ꯀꯤꯁꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯗꯨꯔꯒꯥꯅ ꯚꯨꯃꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯑꯗꯣ ꯅꯪꯅ ꯂꯥꯟꯅ ꯈꯟꯒꯗ꯭ꯔꯥ ꯂꯥꯟꯅ ꯈꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯁꯥꯎꯗꯤ ꯁꯥꯎꯒꯅꯨ ꯅꯪ ꯑꯁꯤ ꯕꯤꯀ꯭ꯔꯝꯒꯗꯤ ꯆꯥꯟꯅꯗꯦ ꯃꯔꯝꯗꯤ ꯅꯪꯗꯤ ꯌꯥꯝꯅ ꯆꯝꯃꯤ ꯌꯥꯝꯅ ꯁ꯭ꯋꯤꯠ ꯑꯣꯏ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯡꯍꯟꯖꯒꯅꯨ ꯅꯪ ꯅꯁꯥ ꯑꯁꯤ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯁꯦꯡꯕ ꯑꯃꯇꯪꯗꯤ ꯐꯣꯡꯗꯣꯛꯀꯦ ꯃꯗꯨꯗꯤ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯈꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯈꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯣꯏꯅꯕ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯀꯤꯁ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯈꯤꯗꯦ ꯃꯥꯗꯤ ꯑꯩꯒꯨꯝꯕ ꯅꯨꯄꯤꯁꯤ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤꯅꯤ ꯄꯥꯝꯂꯤꯕꯁꯤ ꯑꯗꯨꯒ ꯑꯩꯅ ꯕꯤꯀ꯭ꯔꯝꯗ ꯀꯤꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯒ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯈꯪꯅꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯕꯤꯀ꯭ꯔꯝꯗ ꯑꯁꯨꯝꯅ ꯇꯧꯈꯤꯕꯁꯦ ꯇꯧꯔꯝꯂꯣꯏ ꯑꯗꯨꯒ ꯑꯩ ꯃꯥꯏ ꯃꯅꯥꯛꯇꯁꯨ ꯆꯪꯂꯝꯂꯣꯏꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯥꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯅ ꯀꯞꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯚꯨꯃꯥꯁꯨ ꯀꯣꯂꯦꯖꯇ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯇꯦꯕꯜ ꯇꯦꯅꯤꯁ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯒꯣ ꯎꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤꯁꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯅꯪꯅ ꯅꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯨꯃꯥꯗ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯗ ꯃꯇꯝ ꯑꯃꯇ ꯀꯥꯏꯊꯣꯛꯇꯕꯤꯗ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯃꯇꯝ ꯑꯁꯤ ꯐꯨꯜꯗ ꯄꯤꯔꯗꯨꯅ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯛꯄ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯇꯥꯕꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯃꯥꯟꯅꯕꯅ ꯎꯕꯗꯒꯤ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯛꯈꯤ ꯕꯤꯀ꯭ꯔꯝꯁꯨ ꯚꯨꯃꯥꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯚꯨꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯚꯨꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯛꯀꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯨꯃꯥꯅ ꯅꯪ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯤꯀ꯭ꯔꯝꯅ ꯚꯨꯃꯥꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯇꯣꯡꯍꯜꯂꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯈꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯚꯨꯃꯥꯅ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯅꯪ ꯑꯩꯈꯣꯏ ꯏꯃꯥꯒ ꯎꯅꯍꯟꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯒ ꯅꯪꯒ ꯈꯪꯅꯍꯟꯕꯁꯤ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯄꯨꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯕꯕꯥꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯀꯦꯝꯄꯁꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯣꯏ ꯕꯕꯥꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨ ꯕꯤꯀ꯭ꯔꯝꯅ ꯅꯪꯒꯤ ꯕꯕꯥꯅ ꯀꯝꯗꯧꯅ ꯈꯪꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯥꯗꯤ ꯇꯦꯟꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯆꯠꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯆꯥ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯈꯥꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯥ ꯊꯛꯅꯕꯒꯤꯗꯃꯛꯇ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯅ ꯆꯥ ꯂꯧꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯥꯕ ꯀꯥꯡꯈ ꯂꯣꯠꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯋꯥꯔꯤ ꯁꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯩꯅ ꯏꯪꯂꯤꯁꯀꯤ ꯄꯦꯁꯦꯖ ꯑꯃ ꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯌꯥꯝꯅ ꯊꯥꯒꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯈꯨꯝꯐꯝ ꯈꯪꯗꯕꯗꯒꯤ ꯅꯪꯅ ꯇꯥꯛꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯁꯦꯝꯗꯣꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯁꯨ ꯆꯥ ꯄꯨꯔꯗꯨꯅ ꯆꯥ ꯊꯧ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯀꯥꯔꯟ ꯇꯥꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯥ ꯁꯥꯎꯗꯨꯅ ꯆꯥꯗꯨ ꯅꯪ ꯍꯦꯛ ꯊꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯨ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯚꯨꯃꯥ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯑꯗꯨꯃꯛ ꯂꯨꯞꯊꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯖꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯚꯨꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯟꯖꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯁꯤ ꯃꯍꯥꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯃꯇꯧ ꯑꯗꯨꯗ ꯚꯨꯃꯥꯁꯨ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯈꯣꯏ ꯃꯥꯁꯤ ꯂꯣꯟ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯊꯣꯛꯏ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯕꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯏ ꯑꯁꯤ ꯂꯨꯞꯊꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯃꯁꯨꯡ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯋꯥꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯏꯟꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯦꯛ ꯍꯦꯛ ꯃꯥꯕꯨ ꯐꯨꯕꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨꯝꯅ ꯇꯧꯔꯣꯏꯗ ꯃꯇꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯍꯣꯡꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯚꯨꯃꯥꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯤꯀ꯭ꯔꯝꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯎꯅꯔꯨꯒꯦ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯅ ꯚꯨꯃꯥꯗ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯃ ꯄꯤꯔꯝꯃꯤ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇೋ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯍꯥꯛꯀꯤ ꯃꯤꯅꯣꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯅꯣꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯥꯅ ꯈꯟꯖꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯇꯥꯔꯒꯗꯤ
ꯃꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯃꯉꯣꯟꯗ ꯍꯟꯖꯤꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯁꯥꯂꯤ ꯁꯦꯠꯂꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯗꯨꯝꯅ ꯎꯔꯝꯃꯤ ꯚꯨꯃꯥ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯥꯈꯠꯈꯤ ꯚꯨꯃꯥꯅ ꯈꯟꯖꯔꯤꯕꯁꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯍꯧꯖꯤꯛ ꯁꯥꯔꯪꯗ ꯂꯩꯕꯒꯨꯝꯅ ꯂꯩꯔꯤꯕ ꯁꯨꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯁꯨ ꯌꯨꯝ ꯄꯥꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯨꯝꯅ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯤꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯁꯟꯈꯤꯕꯗꯒꯤ ꯙꯥꯕꯥ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅꯤ ꯆꯥꯛ ꯆꯥꯔꯝꯃꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝ ꯑꯗꯨꯗ ꯚꯨꯃꯥꯅ ꯕꯤꯀ꯭ꯔꯝꯗ ꯍꯪꯂꯤꯕꯁꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯩꯕꯨ ꯀꯗꯥꯏꯗ ꯊꯝꯕꯤꯗꯣꯔꯤꯕꯅꯣ ꯃꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤ ꯑꯗꯨꯒ ꯊꯕꯛ ꯖꯨꯠ ꯆꯥꯕ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯨꯍꯣꯡꯈꯤꯔꯣꯏꯗ ꯊꯕꯛꯀꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯚꯨꯃꯥꯅ ꯕꯤꯀ꯭ꯔꯝꯗ ꯍꯪꯂꯛꯂꯤꯕꯁꯤ ꯅꯪ ꯑꯩꯕꯨ ꯊꯕꯛ ꯇꯧꯍꯟꯒꯗ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯇꯧꯅꯤꯡꯉ ꯇꯧꯅꯤꯡꯗ ꯇꯣꯛꯀꯗꯧꯔꯒꯦ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤ ꯍꯧꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯟꯅꯩ ꯃꯍꯥꯎ ꯑꯗꯨ ꯆꯦꯟꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯤ ꯅꯪꯅ ꯊꯣꯡꯒꯗꯕꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯗꯤ ꯏꯆꯥ 3 ꯐꯥꯎꯕꯗꯤ ꯄꯣꯛꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯊꯕꯛ ꯇꯧꯕ ꯌꯥꯗꯣꯔꯤꯕ꯭ꯔꯅꯦ ꯑꯉꯥꯡꯁꯤꯡꯗꯨ ꯁꯦꯟꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯉꯥꯡ ꯄꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯍꯥꯡ ꯇꯥꯔꯒꯗꯤ ꯅꯪ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯕꯤꯀ꯭ꯔꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯛꯈꯤ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯟꯖꯤꯟꯅ ꯈꯜꯂꯝꯃꯤ ꯕꯤꯀ꯭ꯔꯝꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛ ꯍꯟꯖꯤꯟꯅ ꯅꯤꯡꯁꯤꯡꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯤꯀ꯭ꯔꯝꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯈꯤꯗꯕꯅꯤ ꯃꯍꯥꯛꯅ ꯍꯣꯁꯇꯦꯜꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯈꯟꯖꯔꯤꯕꯁꯤ ꯃꯥ ꯍꯧꯖꯤꯛ ꯖꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯅꯤꯒꯤ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯅꯤꯒꯤ ꯃꯌꯨꯝꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯗꯅ ꯅꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯅ ꯆꯥꯛ ꯂꯥꯝꯃꯀꯥꯟꯗ ꯑꯩ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤꯅ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯍꯥꯛꯅ ꯏꯟꯊꯣꯛꯄꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯊꯟꯗꯅ ꯑꯅꯝꯕ ꯂꯩꯔꯛꯈꯤ ꯃꯁꯤꯒꯨꯝꯕ ꯋꯥꯈꯜ ꯀꯌꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯟꯕꯗꯒꯤ ꯍꯧꯖꯤꯛ ꯚꯨꯃꯥꯁꯨ ꯅꯥꯗꯨꯅ ꯂꯩꯔꯦ ꯚꯨꯃꯥꯅ ꯅꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯔꯝꯃꯤ ꯚꯨꯃꯥꯁꯨ ꯅꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯍꯥꯛꯄꯨ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯕꯤꯀ꯭ꯔꯝꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯔꯛꯈꯤ ꯕꯤꯀ꯭ꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯗꯨꯕꯨ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯕꯅꯤꯅ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯚꯨꯃꯥꯅ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯉꯤ ꯑꯗꯣ ꯇꯦꯔꯦꯁꯇ ꯀꯥꯈꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯇꯦꯔꯦꯁꯇ ꯀꯥꯈꯠꯂꯛꯈꯤ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯚꯨꯃꯥꯁꯨ ꯄꯥꯈꯠꯂꯞ ꯇꯧꯅ ꯑꯩꯈꯣꯏꯅꯤ ꯃꯇꯝ ꯈꯔ ꯕ꯭ꯔꯦꯛ ꯂꯧꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯁ꯭ꯄꯦꯁ ꯈꯔ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯚꯨꯃꯥꯁꯨ ꯋꯥꯁꯦ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯃꯇꯝ ꯌꯧꯔꯛꯇꯣꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯕ꯭ꯔꯦꯛ ꯂꯧꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯑꯃ ꯆꯪꯏ ꯅꯨꯡꯁꯤꯅꯕꯅ ꯈꯛꯇ ꯅꯪꯒꯤ ꯋꯥꯈꯜ ꯆꯥꯏꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯥꯂꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯃꯠꯇ ꯃꯥꯏ ꯆꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯀ꯭ꯂꯥꯁ ꯂꯩꯇ꯭ꯔꯦ ꯕꯤꯀ꯭ꯔꯝꯒꯤ ꯋꯥꯈꯜꯗ ꯈꯜꯂ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯕꯤꯀ꯭ꯔꯝꯒ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯕꯤꯀ꯭ꯔꯝꯁꯨ ꯇꯠꯇꯅ ꯚꯨꯃꯥꯒꯤ ꯀꯥꯗ ꯑꯍꯤꯡ ꯂꯦꯛꯏ ꯑꯃꯁꯨꯡ ꯅꯣꯡꯉꯥꯜꯂꯛꯄ ꯍꯦꯛ ꯃꯇꯝ ꯑꯗꯨꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯨꯃꯛ ꯆꯠꯈꯤ ꯚꯨꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯒꯔꯜꯁ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯚꯨꯃꯥꯁꯨ ꯕꯤꯀ꯭ꯔꯝꯒꯤ ꯀꯥꯗ ꯆꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯆꯈꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯈꯪꯖꯔꯝꯃꯤ ꯕꯤꯀ꯭ꯔꯝꯅ ꯚꯨꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯂꯦꯟꯕ ꯍꯥꯏꯕꯁꯤꯗ ꯋꯥ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯄꯥꯗꯨꯁꯨ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯚꯨꯃꯥꯒꯤ ꯀꯥꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯕꯤꯀ꯭ꯔꯝꯅ ꯍꯥꯄꯦꯟ ꯃꯆꯥ ꯑꯃ ꯁꯦꯠꯂꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯀꯥ ꯑꯣꯟꯅꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯚꯨꯃꯥ ꯃꯐꯝ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯥꯎꯕ ꯂꯣꯏꯈꯤ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯈꯪꯅ ꯆꯩꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯚꯨꯃꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯚꯨꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯒ ꯕꯤꯀ꯭ꯔꯝꯒ ꯈꯟꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯈꯤ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯄꯥꯈꯠꯂꯗꯨꯅ ꯈꯟꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯆꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯄꯥ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯒꯤ ꯀꯥꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯄꯥꯅꯕꯨ ꯁꯥꯎꯔꯣꯏꯗꯣꯔꯤꯕꯅꯣ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯕꯤꯀ꯭ꯔꯝꯒ ꯈꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯐꯔꯦ ꯅꯪꯅ ꯁꯥꯎꯔꯤꯗꯨ ꯆꯨꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯐꯝ ꯑꯗꯨꯗ ꯑꯩ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯑꯩꯁꯨ ꯁꯥꯎꯒꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯊꯥꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯁꯨ ꯂꯤꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯃꯄꯥꯗꯨꯗꯤ ꯁꯥꯎꯅꯔꯦ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝꯕꯨ ꯏꯟꯊꯣꯛꯑꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯅꯗꯨꯅ ꯀꯣꯂꯦꯖ ꯔꯣꯝꯗ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯑꯦꯗꯜ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯆꯍꯤ ꯃꯄꯨꯡ ꯐꯥꯔꯦ ꯑꯩꯈꯣꯏꯅꯤꯅ ꯅꯨꯡꯁꯤꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯅꯪꯅ ꯌꯦꯠꯄꯒꯤ ꯅꯉꯣꯟꯗ ꯀꯔꯤ ꯍꯛ ꯂꯩ ꯍꯥꯏꯗꯨꯅ ꯃꯄꯥꯃꯛꯇ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯄꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕꯅꯤ ꯚꯨꯃꯥꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯕꯨ ꯊꯦꯝꯖꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯗꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯗꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯌꯣꯟ ꯑꯗꯨꯅ ꯗꯤꯟꯗꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯤꯇꯔꯦꯆꯔꯒꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩ ꯍꯥꯏꯗꯨꯅ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯩꯁꯣꯗꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯑꯩꯁꯣꯗꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯕꯣꯏꯐ꯭ꯔꯦꯟ ꯒꯔꯜꯐ꯭ꯔꯦꯟꯒꯥꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯍꯣꯁꯇꯦꯜꯗ ꯅꯨꯄꯥ ꯂꯩꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯅꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯀꯣꯂꯦꯖ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯇꯧ ꯀꯔꯝ ꯇꯝꯍꯟꯒꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯇꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯌꯦꯡꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯣꯗꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯤ ꯃꯁꯤꯗ ꯇꯝꯂꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯋꯦꯠꯇꯒꯤ ꯂꯥꯛꯄ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯂꯣꯏꯅ ꯑꯦꯗꯜ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯌꯦꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯒ ꯆꯥꯕꯒꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯤ ꯑꯦꯗꯜ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯠꯄꯒꯤ ꯍꯛ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯔꯝ ꯆꯥꯗꯅ ꯑꯩꯅ ꯇꯤ ꯍꯦꯛꯇ ꯄꯤꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯚꯨꯃꯥ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯇꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯄꯤꯒꯦ ꯃꯗꯨ ꯅꯠꯇꯅ ꯑꯩꯅ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯅꯕ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯁꯣꯗꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯨꯃꯥꯒꯤ ꯃꯄꯥꯗꯨꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯥꯗꯤ ꯊꯣꯡꯒꯤ ꯃꯔꯝꯗ ꯀꯞꯆꯗꯨꯅ ꯂꯩꯔꯤ ꯃꯗꯒꯤꯗꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯈꯛꯇ ꯅꯠꯇꯅ ꯑꯣꯖꯥꯁꯨ ꯏꯀꯥꯏꯕ ꯑꯝꯇ ꯈꯪꯗꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨꯁꯨ ꯊꯨꯒꯥꯏꯈꯤ ꯃꯗꯒꯤꯗꯤ ꯑꯩꯁꯣꯗꯤꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯧꯔꯛꯄꯗꯒꯤ ꯚꯨꯃꯥꯒꯤ ꯃꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯏ ꯚꯨꯃꯥꯒꯤ ꯃꯄꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯣꯔꯁ ꯐꯥꯎꯕꯗꯤ ꯂꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯃꯍꯥꯛꯅ ꯀꯞꯆꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯩꯕꯨ ꯑꯝꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯇꯟꯖꯥ ꯑꯝꯇꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗꯨ ꯊꯠꯂꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯄꯣꯛꯆꯔꯤꯕ ꯃꯆꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯍꯛ ꯀꯩꯝꯇ ꯂꯩꯇꯕꯤꯗ ꯃꯍꯥꯛꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯄꯥꯗꯨꯅ ꯎꯕ ꯐꯪꯂꯝꯃꯤ ꯃꯗꯒꯤꯗꯤ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯊꯨꯡ ꯏꯟꯅꯔꯛꯇꯨꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩ ꯍꯥꯏꯔꯅꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯄꯤꯒꯗꯕ ꯊꯥ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯃꯗꯨꯐꯥꯎꯗꯗꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯄꯥꯗ ꯍꯥꯏꯖꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯗꯨ ꯁꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯈꯨꯄꯥꯛ ꯊꯥꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯗꯨꯅ ꯃꯄꯥꯗ ꯇꯥꯈꯠꯂꯒ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯄꯥꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯄꯥꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯃꯆꯥꯅꯨꯄꯤꯁꯤꯅ ꯀꯣꯔꯁ ꯐꯥꯎꯕꯗꯤ ꯂꯣꯏꯁꯤꯟꯖꯒꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯤꯖꯔꯤ ꯂꯥꯏꯔꯤꯛ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯅꯪꯅ ꯌꯥꯗ꯭ꯔꯤꯕꯅꯤꯅꯦ ꯀꯦꯝꯄꯁ ꯑꯁꯤꯗꯒꯤ ꯅꯪꯅ ꯚꯨꯃꯥ ꯄꯨꯗꯨꯅ ꯆꯠꯄꯁꯤꯗꯤ ꯅꯠꯇꯦ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯑꯃꯁꯨꯡ ꯅꯪ ꯑꯁꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯠꯇꯦ ꯅꯪꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯆꯦꯟꯊꯅꯕ ꯄꯣꯛꯄꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯚꯨꯃꯥꯒꯤ ꯃꯄꯥꯗꯨꯁꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯍꯣꯁꯇꯦꯜꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥꯅꯕ ꯆꯠꯂꯨꯈꯤꯒꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯚꯨꯃꯥꯒꯤ ꯃꯄꯥꯁꯤ ꯚꯨꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯆꯠꯈꯤ ꯚꯨꯃꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯣꯟ ꯇꯧꯏ ꯑꯗꯨꯕꯨ ꯃꯄꯥꯗꯨꯗꯤ ꯁꯥꯎꯔꯤꯕꯅꯤꯅ ꯚꯨꯃꯥꯅ ꯐꯣꯟ ꯐꯅ ꯌꯥꯝꯅ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯐꯣꯟ ꯄꯥꯏꯈꯠꯈꯤꯗꯦ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯥꯁꯨ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯗꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯚꯨꯃꯥꯁꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯅꯪꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯀꯌꯥ ꯄꯤꯒꯦ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯚꯨꯃꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯋꯥꯔꯤꯁꯤ ꯂꯦꯞꯇꯣꯞꯀꯤ ꯋꯥ ꯅꯠꯇꯦꯅꯦ ꯃꯃꯥ ꯃꯄꯥꯁꯤꯅ ꯌꯦꯡꯉꯨ ꯃꯆꯥꯁꯤꯡ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯎꯕꯅꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯑꯁꯤ ꯑꯦꯗꯜ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯥꯝꯃꯤ ꯃꯃꯥꯡꯊꯛꯇ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯅ
ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯦ ꯑꯦꯗꯜ ꯑꯣꯏꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯗꯤꯁꯤꯖꯟꯁꯤꯡ ꯑꯁꯤ ꯅꯁꯥꯅ ꯂꯦꯞꯆꯒꯗꯕꯅꯤ ꯅꯁꯥꯅ ꯐꯤꯔꯦꯞ ꯈꯟꯖꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯅꯃꯥ ꯅꯄꯥꯅ ꯈꯨꯠ ꯊꯤꯟꯖꯤꯜꯍꯟꯗꯨꯅ ꯅꯈꯣꯏꯒꯤ ꯐꯤꯔꯦꯞꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯂꯦꯞꯍꯟꯕ ꯆꯨꯝꯗꯦ ꯃꯈꯣꯏꯅ ꯂꯦꯞꯂꯛꯂꯤꯕ ꯐꯤꯔꯦꯞ ꯑꯗꯨꯅ ꯅꯪꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯊꯦꯡꯅꯗꯨꯅ ꯂꯥꯛꯇꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯐꯕꯕꯨ ꯑꯣꯏꯔꯣ ꯐꯠꯇꯕꯕꯨ ꯑꯣꯏꯔꯣ ꯅꯁꯥꯒꯤ ꯗꯤꯁꯤꯖꯟ ꯑꯣꯏꯒꯗꯕꯅꯤ ꯅꯪꯒꯤ ꯕꯕꯥꯁꯤ ꯈꯔ ꯄꯣꯁꯦꯁꯤꯚ ꯑꯣꯏꯕ ꯃꯥꯜꯂꯤ ꯑꯃꯁꯨꯡ ꯅꯪꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯥꯜꯂꯤ ꯀꯅꯥꯒ ꯂꯨꯍꯣꯡꯒꯅꯤ ꯀꯅꯥꯒ ꯂꯨꯍꯣꯡꯉꯣꯏ ꯍꯥꯏꯕꯁꯤ ꯅꯪꯅ ꯂꯧꯖꯒꯗꯕꯅꯤ ꯐꯤꯔꯦꯞ ꯑꯗꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯅꯪꯅ ꯈꯟꯖꯒꯗꯕꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯃꯁꯨꯡ ꯅꯪꯒꯤ ꯕꯕꯥꯅ ꯈꯨꯠ ꯊꯤꯟꯖꯤꯜꯍꯟꯕ ꯌꯥꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯥꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯖꯔꯝꯃꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯌꯥꯝꯅ ꯃꯣꯇꯤꯚꯦꯇꯦꯠ ꯑꯣꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯚꯨꯃꯥꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯂꯥꯛꯈꯤ ꯕꯤꯀ꯭ꯔꯝꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯃꯗꯨꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯚꯨꯃꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯌꯥꯔꯦ ꯂꯨꯍꯣꯡꯅꯕ ꯄꯟꯗꯤꯠ ꯑꯗꯨꯁꯨ ꯂꯦꯞꯂꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯚꯨꯃꯥꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯑꯩꯒꯤ ꯀꯣꯔꯁꯁꯤꯅ ꯀꯝꯗꯧꯕ ꯃꯗꯨ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯈꯣꯏ ꯕꯕꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯂꯤꯇꯔꯦꯆꯔꯗ ꯅꯪꯅ ꯗꯤꯒ꯭ꯔꯤ ꯐꯪꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯗꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯃꯥꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯥꯒ ꯂꯩꯃꯤꯟꯅꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯀꯩꯅꯣ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯚꯨꯃꯥꯁꯦ ꯃꯍꯥꯛꯅ ꯍꯥꯎꯁ ꯋꯥꯏꯐ ꯑꯃ ꯑꯣꯏꯍꯜꯂꯗꯨꯅ ꯊꯝꯕ ꯄꯥꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯚꯨꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯕ ꯃꯇꯨꯡꯗ ꯚꯨꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯍꯥꯟ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯅꯉꯣꯟꯗ ꯍꯥꯏꯔꯒꯦ ꯅꯪꯒ ꯑꯩꯒ ꯕ꯭ꯔꯦꯛꯑꯞ ꯇꯧꯕ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯅꯪꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯀꯤꯁ ꯇꯧꯈꯤꯕꯅꯤ ꯀꯤꯁ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯉꯥꯡꯂꯤꯕ ꯁꯛꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕꯅꯤ ꯃꯁꯤꯗ ꯚꯨꯃꯥꯒꯤꯁꯨ ꯃꯔꯥꯜ ꯑꯃꯗꯤ ꯂꯩꯔꯤ ꯃꯔꯝꯗꯤ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯝ ꯇꯥꯔꯒꯗꯤ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯅ ꯑꯁꯥ ꯌꯥꯝꯅ ꯋꯥꯡꯅ ꯃꯪꯂꯥꯟ ꯐꯨꯔꯥ ꯁꯥꯒꯠꯂꯝꯕꯁꯤ ꯁꯥꯒꯠꯂꯝꯃꯣꯏꯗꯕꯅꯤ ꯑꯩ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯕ ꯑꯁꯤ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯐꯤꯂꯤꯡꯁꯤꯡ ꯑꯁꯤꯅ ꯀꯝꯗꯧꯕ ꯃꯗꯨꯒꯤꯗꯤ ꯕꯤꯀ꯭ꯔꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯣꯏ ꯅꯪ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯒ ꯅꯪ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯌꯥꯏꯅ ꯃꯇꯝ ꯈꯔꯗꯤ ꯋꯥꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪ ꯑꯩꯕꯨ ꯀꯥꯎꯈꯤꯕ ꯉꯝꯒꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯅ ꯀꯝꯗꯧꯕ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯁꯤꯅ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯚꯨꯃꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯩꯒ ꯅꯪꯒ ꯂꯨꯍꯣꯡꯒꯦ ꯈꯜꯂꯁꯤꯅꯦ ꯅꯪ ꯀꯔꯤ ꯊꯕꯛ ꯇꯧꯔꯒ ꯑꯩꯕꯨ ꯊꯥꯛꯇꯣꯔꯤꯕ ꯑꯩꯕꯨꯁꯨ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯍꯜꯂꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯪꯅ ꯕꯦꯛ ꯆꯥꯔꯤꯕ ꯁꯕꯖꯦꯛ ꯑꯁꯤ 9ꯅꯤ ꯑꯗꯨꯒ ꯃꯗꯨ ꯑꯩꯅ ꯍꯥꯟꯅ ꯂꯣꯏꯁꯟꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯅꯪꯅ ꯂꯣꯏꯁꯟꯗꯦ ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯊꯕꯛ ꯇꯧꯗꯨꯅ ꯑꯩꯕꯨ ꯊꯥꯛꯇꯣꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯂꯥꯟꯅ ꯈꯜꯂꯤꯕꯁꯤ ꯂꯨꯍꯣꯡꯂꯁꯤ ꯍꯦꯛ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯕꯦꯛ ꯆꯥꯈꯤꯕ ꯁꯕꯖꯦꯛꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯥꯁꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯅ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕ ꯅꯨꯡꯁꯤꯅꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕꯅ ꯌꯥꯗ꯭ꯔꯦꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯪꯒꯤꯁꯤꯕꯨ ꯑꯩꯕꯨ ꯇꯥꯏꯝ ꯄꯥꯁ ꯇꯧꯕꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯥꯅ ꯑꯩꯕꯨ ꯐꯤꯕꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯝꯕꯤꯔꯝꯃꯣ ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯈꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯂꯥꯛꯇꯨꯅ ꯕꯤꯀ꯭ꯔꯝꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯟꯈꯤ ꯕꯤꯀ꯭ꯔꯝꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯁꯨꯝ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯔꯝꯃꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯐꯝꯃꯤꯟꯅꯗꯨꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯀꯥꯟꯗꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯕꯦꯛ ꯆꯥꯈꯤꯕ ꯁꯕꯖꯦꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯃꯗꯨ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯚꯥꯏ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯍꯦꯛꯇ ꯕ꯭ꯔꯦꯛꯑꯞ ꯇꯧꯕꯅꯤ ꯐꯔꯦ ꯃꯍꯥꯛ ꯆꯠꯈ꯭ꯔꯤꯁꯤ ꯌꯥꯝ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯚꯨꯃꯥꯁꯨ ꯃꯍꯥꯛꯅ ꯍꯣꯁꯇꯦꯜꯗꯒꯤ ꯃꯍꯥꯛꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯊꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯊꯠꯈꯤ ꯚꯨꯃꯥꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯦꯟꯐꯝ ꯂꯩꯇꯦ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯕꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯤꯁ ꯀꯌꯥꯔꯛ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒ ꯀꯌꯥꯔꯛ ꯍꯟꯅ ꯇꯨꯃꯤꯟꯅꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯀꯦꯝꯄꯁꯇ ꯅꯪꯅ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯌꯥꯝꯗ ꯈꯪꯍꯟꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯑꯩꯅ ꯐ꯭ꯂꯦꯛꯁꯇ ꯆꯤꯡꯊꯣꯛꯑꯒ ꯅꯪꯒꯤ ꯃꯥꯇꯣꯞ ꯅꯥꯀꯟꯗ ꯊꯦꯠꯀꯅꯤ ꯀꯅꯥꯝꯇꯒ ꯂꯨꯍꯣꯡꯍꯜꯂꯣꯏ ꯑꯗꯨꯒ ꯊꯕꯛꯁꯨ ꯑꯝꯇ ꯇꯧꯍꯜꯂꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯔꯒꯗꯤ
ꯑꯩꯅ ꯇꯧꯔꯛꯄꯁꯤꯡ ꯑꯗꯨ ꯅꯪ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅꯗꯤ ꯕꯤꯀ꯭ꯔꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ ꯕꯨꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯕꯨꯃꯥꯅ ꯃꯄꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯐꯣꯟ ꯄꯥꯏꯈꯠꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯀꯅꯥꯗꯒꯤ ꯃꯇꯦꯡ ꯂꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯈꯪꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯗ ꯑꯩꯕꯨ ꯍꯣꯁꯇꯦꯜ ꯇꯝꯅ ꯑꯝꯇ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯁꯨ ꯌꯥꯔꯗꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯍꯣꯁꯇꯦꯜ ꯇꯝꯅ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯐꯦꯌꯔꯋꯦꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯗꯦꯀꯣꯔꯦꯁꯟ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯄꯤꯔꯒ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯆꯠꯅꯈꯤꯗꯧꯔꯕꯅꯤ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯔꯪ ꯇꯩꯗꯨꯅ ꯂꯥꯛꯈꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯥ ꯇꯥꯕꯗ ꯈꯪꯕꯤꯔꯛꯀꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜ ꯁꯨꯝ ꯈꯟꯗꯨꯅ ꯅꯪꯅ ꯆꯥꯗ ꯇꯥꯔꯒꯗꯤ ꯅꯁꯥ ꯑꯣꯏ ꯁꯣꯛꯆꯤꯜꯂꯛꯑꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯊꯦꯝꯕꯗꯒꯤ ꯕꯤꯀ꯭ꯔꯝꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯕ ꯌꯥꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯚꯥꯏ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪ ꯈꯜꯂꯨꯔꯅꯨꯗ ꯃꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄꯤꯕꯁꯦ ꯑꯣꯠꯂꯨꯔꯅꯨ ꯅꯪꯅ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯒꯦ ꯈꯟꯕꯗꯣ ꯈꯜꯂꯨꯔꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯣꯏꯅ ꯃꯃꯥꯟꯅꯕꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯔꯝꯃꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯤꯕꯁꯤ ꯅꯪꯒꯤ ꯃꯈꯥꯗ ꯂꯩ ꯍꯥꯏꯕꯒꯤ ꯂꯣꯏꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ ꯏꯆꯝ ꯆꯝꯖꯕꯤ ꯕꯨꯃꯥꯗꯨꯁꯨ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯛꯇꯕꯒꯤ ꯅꯪꯅ ꯁꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯊꯤꯅ ꯆꯩꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯕꯨꯃꯥꯗ ꯍꯪꯂꯛꯂꯤꯕꯁꯤ ꯀꯣꯂꯦꯖ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯔꯤꯕꯅꯣ ꯌꯨꯝ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯑꯩꯒꯤ ꯐꯣꯟ ꯑꯝꯇ ꯄꯥꯏꯈꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯨꯃꯥꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯕꯨꯃꯥꯒꯤ ꯑꯣꯖꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯅꯁꯥꯒꯤ ꯑꯙꯤꯀꯥꯔꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯍꯣꯁꯇꯦꯜ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯑꯣꯖꯥꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯣꯁꯇꯦꯜꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯣꯟ ꯇꯧ ꯇꯥꯔꯒꯗꯤ ꯈꯔ ꯄꯥꯏꯈꯠꯄ ꯌꯥꯗ꯭ꯔꯣ ꯅꯣꯏꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯖꯈꯤꯗ꯭ꯔꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯨꯃꯥꯁꯨ ꯉꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯨꯃꯥꯒꯤ ꯐꯣꯇꯣ ꯑꯃ ꯊꯦꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯕꯨꯃꯥꯒꯤ ꯔꯦꯠ ꯏꯊꯣꯛꯑꯗꯨꯅ ꯌꯥꯝꯅ ꯂꯨꯗꯕ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯏꯔꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯐꯣꯟ ꯅꯝꯕꯔꯒ ꯍꯥꯞꯇꯨꯅ ꯊꯝꯃꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯨꯃꯥ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯥꯁꯨ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡꯗ ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯃꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯗꯨꯔꯒꯥꯅ ꯏꯁꯜꯂꯤꯕꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯨꯃꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯈꯤ ꯕꯨꯃꯥꯁꯨ ꯗꯨꯔꯒꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯣꯟꯁꯤꯟꯖꯔꯗꯨꯅ ꯀꯞꯆꯔꯝꯃꯤ ꯗꯨꯔꯒꯥꯅ ꯕꯨꯃꯥꯗ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯃꯁꯨꯡ ꯃꯧꯄꯥꯅꯤ ꯄꯥꯔꯗꯨꯅ ꯊꯣꯡꯗ ꯏꯔꯤꯕ ꯌꯦꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯨꯠꯊꯠꯂꯝꯃꯤ ꯃꯁꯤꯗꯤ ꯉꯁꯥꯏ ꯕꯤꯀ꯭ꯔꯝꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯠꯂꯒ ꯌꯦꯛꯁꯜꯂꯝꯕꯅꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯐꯤꯌꯔꯋꯦꯜꯒꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯅꯤꯅ ꯇꯧꯔꯤꯕ ꯖꯒꯥꯗꯨꯗ ꯕꯤꯀ꯭ꯔꯝ ꯂꯥꯛꯂꯝꯃꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯐꯣꯟꯗ ꯕꯨꯃꯥꯅ ꯊꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯎꯠꯈꯤꯕ ꯔꯤꯑꯦꯛꯁꯟ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯗ ꯎꯠꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯃꯉꯣꯟ ꯑꯣꯠꯀꯗꯕ ꯋꯥꯠꯂꯤ ꯌꯥꯝ ꯋꯥꯠꯂꯤ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯄꯩꯈꯥ ꯊꯥꯍꯟꯗꯕꯤꯗ ꯑꯩꯅ ꯀꯦꯝꯄꯁ ꯑꯁꯤꯗꯒꯤ ꯀꯞꯂꯗꯨꯅ ꯆꯦꯜꯍꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯨꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯄꯥꯗ ꯐꯣꯟ ꯇꯧꯏ ꯍꯟꯗꯛꯇꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯄꯥꯗꯨꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯍꯧꯖꯤꯛ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯀꯔꯤꯝꯇ ꯄꯥꯝꯗ꯭ꯔꯦ ꯕꯕꯥꯒ ꯈꯛꯇ ꯄꯥꯝꯃꯤ ꯕꯕꯥꯒ ꯂꯩꯃꯤꯟꯅꯕꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯦ ꯍꯥꯏꯗꯨꯅ ꯕꯨꯃꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯅꯪꯕꯨ ꯆꯍꯤ 12 ꯑꯩꯅ ꯅꯪꯉꯣꯟꯗ ꯗꯦꯗꯤꯀꯦꯠ ꯇꯧꯗꯨꯅ ꯂꯣꯏꯅ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯪꯗꯤ ꯅꯨꯄꯥ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦ ꯃꯁꯤ ꯅꯪꯒꯤ ꯅꯔꯥ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯍꯣꯔꯃꯣꯟ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯒꯨꯝꯕ ꯅꯠꯇꯕ ꯂꯤꯆꯠ ꯑꯁꯤ ꯆꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯉꯟꯇꯥꯅ ꯂꯨꯍꯣꯡꯕꯤꯔꯝꯕꯁꯨ ꯌꯥꯏꯅ ꯅꯪꯕꯨ ꯂꯨꯍꯣꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯤ ꯗꯤꯒ꯭ꯔꯤ ꯄꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯊꯤ ꯇꯧꯈꯤꯗꯨꯅ ꯀꯔꯤꯒꯤ ꯑꯗꯨꯒ ꯅꯪ ꯄꯣꯛꯄ ꯃꯇꯝꯗ ꯅꯃꯥ ꯑꯃ ꯁꯤꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪ ꯑꯣꯏꯅ ꯁꯤꯔꯝꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯊꯃꯣꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯁꯥꯎꯕꯅꯁꯨ ꯂꯣꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯂꯪꯊꯣꯛꯈꯤ ꯍꯧꯖꯤꯛ ꯕꯨꯃꯥ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯐꯤꯌꯔꯋꯦꯜ ꯇꯧꯔꯤꯕ ꯁ꯭ꯇꯦꯖ ꯑꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯈꯣꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯒꯤꯇꯔ ꯑꯃ ꯄꯥꯏꯔꯒ ꯂꯣꯏꯅ ꯊꯨꯒꯥꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯃꯤꯡ ꯕꯨꯃꯥ ꯗꯦꯕꯤ ꯀꯧꯏ ꯑꯗꯨꯒ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯁꯨꯄꯔ ꯁ꯭ꯇꯥꯔ ꯑꯣꯏꯔꯤꯕ ꯕꯤꯀ꯭ꯔꯝꯒ ꯑꯩꯒ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯩꯅ ꯃꯉꯣꯟꯗ ꯂꯤꯁꯤꯡꯂꯛ ꯀꯤꯁ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯀꯌꯥꯔꯛ ꯁꯦꯛꯁ ꯇꯧꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩ ꯃꯗꯨꯒꯤ ꯍꯨꯏ ꯑꯗꯨꯒ ꯀꯥꯏꯅꯔꯦ ꯕꯤꯀ꯭ꯔꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀ ꯑꯩꯒ ꯂꯩꯅꯈꯤꯕꯒꯤ ꯃꯔꯤ ꯑꯗꯨ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯂꯦꯅꯦ ꯃꯁꯤꯗ ꯏꯀꯥꯏꯕ ꯅꯪꯗꯣꯔꯤꯕꯁꯤ ꯑꯩ ꯈꯛꯇꯔꯣ ꯅꯪꯁꯨ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯈꯛꯇꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯃꯗꯨꯒꯤ ꯍꯨꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ
ꯃꯍꯥꯛꯅ ꯐ꯭ꯂꯦꯛꯁ ꯑꯗꯨ ꯆꯤꯡꯊꯣꯛꯂꯒ ꯑꯩꯒꯤ ꯃꯥꯇꯣꯛꯀꯤ ꯅꯥꯀꯟꯗ ꯊꯦꯠꯀꯅꯤꯒ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯍꯨꯏ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯨꯍꯣꯡꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥꯗꯨꯗ ꯑꯩꯒꯤ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯕꯣꯔ ꯐꯪꯗꯕ ꯇꯥꯔꯒꯁꯨ ꯑꯩ ꯂꯨꯍꯣꯡꯗꯕꯤꯗ ꯂꯩꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯨꯔꯒꯥꯅ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯒꯤꯇꯥꯔ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛ ꯕꯤꯀ꯭ꯔꯝꯕꯨ ꯐꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯕꯤꯀ꯭ꯔꯝꯕꯨꯗꯤ ꯐꯨꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯚꯨꯃꯥ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯍꯥꯛ ꯌꯥꯝꯅ ꯐꯕ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯐꯪꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯀꯥꯔ ꯑꯃ ꯂꯩꯖꯈꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯍꯥꯛ ꯄ꯭ꯔꯃꯣꯁꯟ ꯐꯪꯂꯗꯨꯅ ꯃꯍꯥꯛ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯆꯠꯂꯗꯨꯅ ꯊꯕꯛ ꯇꯧꯈꯤ ꯃꯄꯥꯒ ꯃꯍꯥꯛꯀ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯖꯅ ꯐꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯣꯔꯦꯟꯗ ꯆꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯍꯔꯁꯤꯇꯥ ꯊꯦꯡꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯑꯗꯨꯒ ꯂꯥꯜꯂꯤꯕꯁꯤ ꯕꯤꯀ꯭ꯔꯝꯅ ꯂꯥꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯚꯨꯃꯥꯅ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯗꯨꯅ ꯍꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ